Lakhipuronline puthokchaba July gi tang manga Jumsa kaisa numit ki Khomjinba Pao tabirasi. Ahanbada maroi Pao Kilometer lising amaga chambri sangba Indo-Myanmar Thailand Trilateral Highway lambi gi thabak chada humbutra loisile. Manipuri kanbalup makal gi thausil makhada Assam gi mitei amadi mitei pangal khun chamaga kunthra manga dangasi wakat mifam pangthoklagani. Delimitation ki khongjang sangsinanaba CRPCC da UCO amadi Monitoring Committee Lakhipur yaukre amasung tongan balup kayana Manipur da tangdu laitananaba peace rally chatkre amadi relief ki potlam sing tengbang pikre. Haujik mapungoi Pao tabirasi. Indo-Myanmar amadi Thailand samnagadaba kilometer lising amaga chambri sangba Indo-Myanmar Thailand Trilateral Highway lambi gi thabak chada humbutra loisile hairi. Bharat na sel puthoglaga semliba Manipur fauraga Myanmar amadi Thailand phaugadaba lambi asigi chada humbutra semba loire haina Kendra gi Road Transport amadi Highway Ministry Nitin Gadkari na phongdokre. Kilometer lising amaga makhairom sangba lambi asina India romda More Guwahati Kohima Srirampur Silguri amadi Kolkata yogani aduka Thailand gi Mesot Sukhothai amadi Myanmar gi Mandalay Kalwa Yagnun jogani haina pawasina makhatari. Manipuri kanbalup makal na sinduna Manipur da thokriba kanglup ki irang asi athuba matamda mausa gi phibam da hanjinana bagi damak ngasi July gi tang manga ayuki pung 10 dagi 12 phauba Assam gi mitei amasung mitei pangalna khundaba kun chamaga kunthra manga da wakat mifam pangthoklagani haina makal gi convener Seram Herajitna khanghalakli. Wakat mifam asida kun gi club NGO Maira Paibi Oja Singh Mairoi Singh na saruk yabiduna mapung phan binaba noluk ning singlagli. Maibam manithona wakat mifam asida nupi singna angoba pizol aduga nupa singna angoba phurit lipiduna imalaiba kanbada aikoisu saruk yaminasi hairi. Paugi mifam aduda asangbam Gorokopal Soraisem Gorobapuna chingba miyoi singna saruk jaki. Maira Paibi Sonai Damai amadi Ichel Club nasu sungsoi soidana Saruk Yajari Maram Bahirang Puding da Kasar Brokla Kamar Bonda Leiba Maira Paibi Amadi Club Organization Puding na Mapung Phana Sawatari Kaptan Pursulo Isa Khondram Lekai Maira Paibi Sing Self Help Group ki Kangbu Sing amadi volunteer worker Sing ekoi punamak amata oina puning hajang amata oina koi tharomje saruk jajagaina sem saduna koi leijare tang manga Jumsa kaisa numita Manipuri kanbalup makalna Sinjalan jari ba wakat mifam masida Salipura punbaluk ki makai degi support tok jari tathagadawri ba Manipuri kanbalup haina wajasingna sinjalang jari ba Manipura kanglup anigi nungaina daba thaudok kaya thokriba santi puraknabagi damakta sinjalang jari ba thauram asibu Assam da tariba maitai pangal jinau singna Tauram asibu mapung pahanbiu haiduna olasa Manipuri Muslim Maira Paibi e adbaja khamnu bibina Tauram asibu saruk yamina se haina ikoknona haijari Alabang Manipur kanwi demakta mapan Manipur taiba Manipuri koisu saruk yajari haibagi hajabe thamjaraga mayamna wakan mapumasi mapung phanbiu haina makal magi degi mayam de koknona Mapan Manipurda Kundariba Maitei Kunai Chasing amadi Pangal Ichini Nau Singalwenana Kun Chama Kutha Manga Daikoi Singla Langjariba Mayamna Hariba Chiting Pachaja Sida Charu Jabiduna Mapung Pam Yulenana Sana Leba Manipur Bu Bishoina Santuena Hanagi Monga Angelanaba Aina Makali Magedegi Aima Panda Noluna Automajit. Delimitation ki khongjang kanna changsinanaba Citizens Rights Protection Coordination Committee CRPCC ki sister organization oina United Clubs Organization amadi Monitoring Committee Lakhipur CRPCC da yaukre binakandi community hall da ngarang khaidem kantana mifam apo oiduna pangthokiba mifam amada CRPCC ki Central Committee ki Thobuba Singh Nirmal Kumar Das Saibuddin Ahmed Sadhonpur Kaistha Hilol Bhattacharji amadi Dr. Maimum Santi Kumar na athoiba mithung oina mifam da saruk yakhe handakta puthorakhiba
ड्राफ्ट लिमिटेशन असिबु कैंसिल तौदना लिसिंग अनिगा कुंतरुक्ता मपुंग फाना डिलिमिटेशन तौगदबनी हाइबा डिमांड थमलिबा CRPCC की खोंजंग असि लमदमसिगी मियोय खुदिंगमकना सरुक याननबा मफम द कमिटी सेमबगी सरुक अमा ओइना लखीपुर की कमिटी सेमलगनी हाइरि मिफम द जी नरहरि शर्मा प्रोफेसर पी राज बिहारी प्रोफेसर वाई राज बिहारी एल थोइबा सिंह मुहिबुर रहमान सुनीता सिंह अमदी एन नंदमोन चिंबा वांगांखी मिफमना ऑर्गेनाइजेशन निफु हुमदोइना सेमलिबा CRPCC दा यूनाइटेड क्लब्स ऑर्गेनाइजेशन अमदी मॉनिटरिंग कमिटी लखीपुर सरुक यादना समाज की ओइबा मियोइबगी फंगफम थोकपा हक फंगनबगी खोंजंगदा यौमिनबा हाइबा वाफमदा यानखी एल थोइबा सिंह खाइदेम कांता एन नंदमोहन अमदी ओकेन सिंहबो CRPCC की सेंट्रल कमिटी की मेंबर ओइना खनखी मखा ताना लखीपुर की ओइरिबा डिलिमिटेशन ना काहिलिबा फिबम असिबो CRPCC की थौबुबा डॉक्टर मैमुम शांति कुमार ने पेंदबा फोंदोखी अदुगा लखीपुर दा लाकलिबा जुलाई की तांग तरुक पांगथोकदौरिबा रैली असिदसु CRPCC ने सगोटले CRPCC की थौबुबसिंगना नेचुरोपैथी अमदी योगदा DSC फंगलखरबा अमदी इंडिया की मसक नाइबा मियोय चामा की मनुंगदा यावरखरबा डॉक्टर मैमुम शांति कुमार बु बेनाकादी कम्युनिटी हॉल दा पांगथोकिबा थोरम अमदा CRPCC की वाइस प्रेसिडेंट निर्मल कुमार दास ना लिंगयान फी हुक्तुना तराम नौखरे अमसुंग साहेब उद्दीन अहमद ना डॉक्टर शांति कुमार भारत की मियोय कोटी अमगा लाख निफु की मनुंगदा अखन्नबा मियोय चामा की मरक्ता यावरकपा असि लमदमसि की चौथोक जनिंगाइनि हाइखी कासार लखीपुर खुमन की मतम बागता चौजरखिबी गुरुमयुम श्री श्री राजेश्वरी गोविंद की सेवा तौजरखिबी मयाम की इमा थौरानी गुरुमयुम तोंबी शर्मा हौखिबा जून की तांग कुंट्रा इराय नुमित अयुक पुंग मरीगा मिनिट 35 मसागी संगाई लखीपुर खुमन लेखिद्रे लेखिदबा मतमदा मसागी चही 34 सुख्रे खुबाग इसई मंदिला पाला देवी दुर्गा की इसई संध्या गौरी इसई जयदेव की इसई मकोक चिंगदुना सेवा तौबिरमत नतना समाज की थबक थोरम कयादा अमत चिथदना यावजरखिबी खुमन मैरा पाइबीगिसु प्रेसिडेंट ओइना थौपुबिरंबी लखीपुर खुमन की गुरुमयुम तोंबी शर्माना लेखिदबदा अवाब फोंदोकनारगली खंगनजबा अमा लाकलिबा जुलाई की तांग तरुक सगोल से नुमित अयुक पुंग 10 ताबदगी लखीपुर असेंबली कॉन्स्टिट्यूएंसी की मनुंग चना लेरिबा जाति पुंबगी ओइबा असम की डिलिमिटेशन ड्राफ्ट असी यानिंगदे हाइबा वाकत खोंसेट अमा लखीपुर द लेरिबा मियाम अमदी लुप कयामरम न सेंदुना पांगथोकदौरी हाइरिबा वाकत खोंसेट असिदा लखीपुर की मनुंग चना लेरिबा जाति खुदिंगमकी लुप खुदिंगमकना सरुक याबिरनबा मियाम की मफमदा नुलुकना पाउजेंजरीबा एन नंदमोहन सिंह कन्वेनर मॉनिटरिंग कमिटी लखीपुर धौलाई की जीवन ग्राम GP लेबा बाम जारोल तोला मैरा पाइबिना मणिपुर की कांगलुप की इरांग असे हौजिक फावबदा वारोइसिन पुरकपा ngamdabada केंद्र की लेंगाक अमदी मणिपुर लेंगाक की मफमदा पेंदबा फोंदोकपगा लोइनना मणिपुर दा तंगदु लेताबा पुरकनबगी पीस रैली अमा चटख्रे इरांग असिबु अथुबदा लुइसेनबियो हाइना खुंगंग असिगी मैरा पाइबिसिंगना अपील तौरकले सरकारना जेंगबिददना मियें ताबीददना असिबु लोइसन वारोइसेन पुरक्त्रिबा असे करिगिनो अखोय बाम जारोल तोलागी मैरा पाइबी इमा सिंगना अखोय जानिंगदबा फोंदोई मणिपुर बु इंग तपना शांतिदा लयनबा पामी ललांग कम्युनिटी हॉल दंगरांग इमा मैरा पाइबिलुप ललांगी नौना थौपुगदबा सिंखनख्रे मिफमदा मैतान कैसम रासमनी बेनी मिश्रा प्रेसिडेंट अम्पाल थांगजम ब्रोजन प्रेसिडेंट माइफा अयेकपम ओंबी मनीतोंबी वार्ड मेंबर वाहिंगबम मीना कुमारी न चिंबना प्रेसिडियम मेंबर ओइना सरुक याखी मिफमना लुबसिगी नौना फम पुगदबा सिंह खनखी प्रेसिडेंट ओइना थांगजम बिनोदिनी बीपी दा सलाम रोमी जनरल सेक्रेटरी सिनाम कृष्ण कुमारी असिस्टेंट सेक्रेटरी यामबेम थोटले फाइनेंस सेक्रेटरी वांखेमयुम रोमिना अदुगा कल्चरल सेक्रेटरी ओइना ख्वाइरकपम ब्याइफबी बुखनखी एडवाइजर ओइना अयेकपम इबतोंबी जादू गोपाल मिश्रा मैतान कैसम रासमनी सलाम सत्यवती सिनाम कुंजरानी अमदी थवाइजम कोमला बुखनख्रे अरोइबदा बेनी मिश्रा प्रेसिडेंट अम्पालना नौना खलबा थौ पुगदबा सिंबु वासक लोहनखी
Kaptanpur Part 1 Wapokpi Mera Paibi amasung Wapokpi Naharol Singi Maiketagisu Manipurda thokliba irang asibu athuba matamda waroisin pubiraknaba amadi tangdu leitaba phibamda poraknanaba Wapokpi Mera Paibi amadi Naharol ki maiketagi appeal tawrakli yamna nungaite amadi nungaite haina maira wapoppi gi maira gi luptagi miyamna phungdok jari loina loina na koi gi ichilinau kaya gi thawaibu ishor gi khoyada ingna signa lehenbiu haiduna ishoda miyamna nolukna khuramjari Hojik Manipur da thogliba kangluki irang asida awa ana nanglaba singidamak hozaida leiba mitei singna UCM President amadi Ima Panthoibi Thauram Kanbalup Bidanagar Chariali Hozai Assam ka kusamnaraga chana thaknaba hidak langthak tengmangkhre UCM gi President Masa Yauna Kakching District amadi atopa mafamdasu yohanki hairi Relief material ki damak Ima Panthoibi Thauram Kanbalup Bidanagar Chariali Hozai Assam gi bank account gi UCM President Joy Konthojum gi bank account ta seluna lupa lising yangkhai thajin kre haina Ima Panthoibi Thauram Kanbalup Bidanagar Chariali Hozai Assam gi President Laurembam Natum gi Charol amata Fongdorogli Chanaba saknaba khajitang orusu mateng wonaba jamakta akoi selase Ima Panthoibi gi maikei dege akoi mateng pikiun Malim gi apunba Maitei Lining Loop ki masaloisang ama oiriba Karbi Anglong District ki manung chanbada Amrazan Maitei Khunggang da leiba Laikhidraba Laisom Baba Macha Maitei gi sangaida Singu Panganba Ibudau Ibendau anigi Chahi gi oiba haikat lekat tambaga loinana Charai Fizol Hongduna Irat Thauni Thauram pangthokpaga loinana Lupasina leptana chatharakpa Yangkhai mapanrak suba Sariwasak Pare Hanmagi Thauramda Mioi Kuntraromna Maitei gi Inat Lining da hanjilakre Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi bp stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathauning thina pangthok handuna e tong ta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambang amali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layengzari chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Agi binodini kawe agi makhong se narapdagi chatpada problem oidre makhong se pomaga makhugi tang sida hana hawe anaba se hanbe yorapse sir gi number se phangna badagi agi sir manakta chalaga sir jeng badagi mari mangani se jeng bada agi masa se kyam jamna phai habdo ikhangi han bada agi hakchang se khwang ningjong khong masang se jamna nungairamdi adu haji aja santi gi asida jemgadagi isa se jamna improve oire chatpa khotpa tu jamna nungaire khong si su jamna nungaire hoji aigi min S Manikumar Singh Rongpur dagi ni aigi khuru anigi chik sabagi problem si matam kuina dagi leragle doctor jengan ba kaya jabak punmang jenghale hitak langthak kaya chajare adu mupungpa phabangam khide energy healing center Dr. Santi Kumar ki chamber da laksaduna ma katana jaraba matungda ngasi numetrani rom farak ina magi makada dilayang jaba hujik phawgi manungda igi khuru chiklamba problem leramba mayam adu aidi phabaga manare khani gi matungda di aidi igi khuru problem si mapung phana pharagani Aroibada maruiba pau amukhanna Kilometer lising amaga chambri sangba Indo-Myanmar Thailand trilateral highway lambi gi thabak chada humputra loisile Manipuri Kanbalup Makal gi Thausil Makhada Assam gi Mitei amadi Mitei Pangal Khun Chamaga Kuntra Manga dangasi wakat mifam pangthoklagani Delimitation gi Khongjang Sangsinanaba CRPCC da UCO amadi Monitoring Committee Lakhipur yaukre amasung tongan balup kayana Manipur da tangdu laitananaba peace rally chatkre amadi relief ki potlam sing tengbang pikre
Lakhipur Online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.